India ki Prime Minister Narendra Modi ki Ngasi Nongmagi Oiba Manipur Khongchat pu Yaningdaba FONGDOKTUNA ngasi THOUBAL district ki TONGANBA MAFAM singda MEIRA PAIBI EBELSING na Yaningdaba LAODUNA KHONGJANG CHANGSINKHRE THOUBAL district ki Sangayumpham Lilong Arapti THOUBAL Leisangthem Nongpok Sekmai amasung Khangabok Lamlong Kaithelda MEIRA PAIBI EBELSING na makutta placard paiduna sit in protest sathaki sit in protest adu loiselakpada Prime Minister Narendra Modi go back Manipur degi afaspa lauthou India government divide and rule policy kudak telepu Manipur gi waroi sin par o haiba KHOLLAO lauki amarom dasu Prime Minister gi Khongchat pu Yaningdaba FONGDOKTUNA THOUBAL district ki Nongpok Sekmai gi akoibda leiba ingorok Salungpham Laurembam Kakmayai Pechi Langmaitek Aripat Sikhong Hizam Khunau asana chingba khuntara marigi apunba loop environment protection committee gi ima singna Nongpok Sekmai da Prime Minister Modi gi Manipur Khongchat boycott tawraduna sit in protest pangthoki